ꯂꯥꯟ ꯀꯜꯂꯒꯁꯨ ꯁꯨꯝ ꯍꯤꯡꯒꯣꯜ ꯂꯩ ꯑꯩꯈꯣꯏꯒꯤ ꯈꯟꯕꯅ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯇꯥꯏ ꯅꯥꯀꯟ ꯑꯅꯤꯁꯤꯗ ꯅꯥꯒꯥꯒꯤ ꯈꯨꯜꯂꯔꯒ ꯁꯥꯗꯨ ꯂꯝꯅꯥꯏ ꯇꯥꯏ ꯃꯣꯏ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯒꯥꯅꯦꯅ ꯑꯩꯈꯣꯏ ꯂꯩ ꯂꯥꯛꯏꯕ ꯃꯣꯏꯅ ꯀꯨꯀꯤꯅ ꯂꯥꯛꯀꯗꯕ ꯍꯧꯇꯛꯂꯣꯝꯗꯒꯤ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯉ ꯇꯧꯋꯤ ꯑꯗꯨꯒ ꯀꯩꯁꯨ ꯂꯥꯛꯄ ꯊꯣꯛꯄ ꯑꯝꯇ ꯇꯧꯗꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ 6 ꯔꯦꯖꯤꯃꯦꯟ ꯄꯨꯡ 12 ꯃꯈꯥꯏꯗ ꯍꯧꯖꯤꯛ ꯁꯤꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯔꯛꯑꯝꯃꯤ ꯃꯣꯏ ꯌꯧꯔꯒ ꯃꯩ ꯂꯥꯛꯇꯦꯅ ꯏꯁꯤꯡ ꯑꯝꯇ ꯄꯤꯗꯦ ꯏꯁꯤꯡ ꯒꯥꯔꯤ ꯃꯥꯅ ꯏꯁꯤꯡ ꯈꯔ ꯆꯦꯟꯖꯕꯅꯤ ꯏꯁꯤꯡ ꯑꯝꯇ ꯄꯤꯗꯦ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯖꯤꯞꯁꯤ ꯑꯃꯁꯨ ꯀꯥꯈꯠꯂꯛꯏ ꯃꯐꯝꯗꯨꯗ ꯑꯗꯨꯗꯨ ꯀꯥꯈꯠꯂꯒ ꯀꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯜꯂꯤ ꯂꯧꯕꯨꯛꯇ ꯁꯤꯔꯤꯁꯤꯒ ꯑꯩꯒ 100 ꯃꯤꯇꯔ ꯃꯨꯛꯇꯅꯤ ꯂꯥꯞꯅꯔꯤꯁꯦ ꯍꯤꯡꯒꯣꯜ ꯀꯣꯔꯤꯁꯦ ꯂꯥꯞꯅꯕ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯑꯩꯅ ꯁꯟ ꯇꯥꯟꯕꯁꯤꯗ ꯍꯪꯒꯥꯝ ꯆꯥꯔꯅꯤ ꯁꯟ ꯇꯥꯟꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯏ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯃꯥꯅ ꯈꯪꯗꯕꯤ ꯁꯛꯇꯤꯃꯥꯟꯅꯦ ꯍꯥꯏ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯃꯅꯤꯡꯁꯤꯗ ꯗꯝꯕꯨꯔ ꯑꯁꯪꯕ ꯈꯜꯂꯒ ꯊꯧꯏ ꯇꯌꯥꯏ ꯃꯃꯥꯡꯗ ꯖꯤꯞꯁꯤ 2 ꯆꯠꯂꯤ ꯁꯟꯗꯨ ꯇꯥꯔꯨꯅꯨ ꯍꯜꯂꯛꯑꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯥꯅ ꯑꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏꯕꯤ ꯑꯃ ꯑꯩꯈꯣꯏ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯉꯒ ꯂꯥꯛꯏꯕꯅꯤ ꯑꯩꯈꯣꯏ ꯁꯥꯏꯁꯤ ꯃꯃꯥꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯑꯩ ꯏꯁꯤꯡꯁꯤ ꯍꯋꯥꯏ ꯏꯁꯤꯡ ꯆꯠꯂꯝꯃꯒ ꯑꯗꯒꯤꯗꯤ ꯁꯧꯒ꯭ꯔꯤꯒ ꯐꯣꯛꯑꯒ ꯖꯣꯜꯂꯣ ꯁꯧꯒ꯭ꯔꯤꯁꯤꯅ ꯍꯋꯥꯏꯒꯤ ꯆꯟꯕꯒꯤ ꯊꯥꯎꯁꯤꯒꯤ ꯄꯩꯁꯥ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯐꯣꯛꯑꯒ ꯍꯜꯂꯛꯑꯒ ꯄꯨꯡ 3:30 ꯌꯨꯝꯗ ꯖꯁ ꯌꯧꯔꯛꯑꯦ ꯄꯨꯡ 3:30 ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯨꯡꯗ ꯄꯨꯡ 4 ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯥꯟ ꯀꯜꯂꯦꯅ ꯍꯤꯡꯒꯣꯜ ꯂꯦꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯂꯥꯟ ꯁꯨꯝ ꯆꯠꯆꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯨꯝ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯁꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏꯗꯤ ꯁꯟ ꯊꯥꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯊꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯆꯥꯈꯤꯗ꯭ꯔꯥ ꯁꯟ ꯁꯦꯟꯕ ꯈꯣꯠꯄ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯐꯒꯠꯂꯛꯄ ꯑꯂꯨ ꯐꯒꯠꯂꯛꯄ ꯃꯇꯝꯅꯤꯅ ꯑꯗꯨꯒꯤꯗꯨ ꯆꯠꯄꯅꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ 6 ꯔꯦꯖꯤꯃꯦꯟ ꯂꯥꯛꯑꯃꯒ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯝꯃ ꯀꯥꯟꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯣꯏꯅ ꯂꯥꯛꯏꯁꯤꯗꯤ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯄꯤꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯄꯤꯒꯅꯤ ꯄꯥꯎꯁꯦ ꯃꯣꯏꯅ ꯀꯨꯀꯤꯗ ꯑꯁꯤ ꯂꯩꯍꯧꯔꯕꯅꯤ ꯀꯅꯥꯝ ꯂꯩꯍꯧꯗꯕꯅꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯑꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯃꯣꯏ ꯂꯩꯅ ꯑꯁꯤꯕ ꯂꯧꯈꯠꯄ ꯆꯠꯄ ꯐꯥꯎꯕ ꯃꯣꯏꯔꯣꯝꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯊꯔꯛꯑꯦꯅ ꯄꯥꯎ ꯇꯥꯏ ꯑꯁꯤꯅꯤ ꯑꯩꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯀꯨꯃꯥꯝ ꯔꯣꯃꯦꯁ ꯅꯤꯡꯊꯧ ꯈꯥ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4 ꯐꯖꯕꯅꯦꯕꯀꯣ ꯑꯩꯅ ꯁꯤ ꯑꯍꯥꯡꯕ ꯖꯒꯥꯗ ꯂꯩꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯁꯤ ꯅꯈꯣꯏꯒꯤꯅ ꯊꯤꯕ ꯍꯧꯖꯤꯛ ꯅꯈꯣꯏꯅ 3 ꯈꯛꯇꯅꯦ ꯍꯥꯏꯕꯗꯣ ꯃꯤ 5ꯅꯦ ꯑꯩꯈꯣꯏꯅ ꯍꯥꯠꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕꯅꯦ ꯃꯥꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂꯝꯗꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯒꯅ ꯅꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ CM ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯅ ꯑꯁꯨꯛ ꯁꯥꯡꯉꯕ ꯊꯥ 9-10 ꯁꯨꯖꯜꯂꯛꯑꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯄ ꯉꯝꯗꯕꯁꯦ ꯑꯩꯈꯣꯏ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯡꯈꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯄꯥꯡꯈꯛꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯂꯩꯇꯕ ꯂꯥꯏꯔꯕ ꯀꯌꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯤꯗ ꯅꯣꯡꯃꯒꯤꯁꯨ ꯆꯥꯕ ꯐꯪꯖꯤꯜꯂꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯏ ꯁꯨꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯖꯔꯤꯕ ꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯁꯦꯀꯨꯔꯤꯇꯤ ꯄꯣꯁ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯦ 6 ꯔꯦꯖꯤꯃꯦꯟ ꯂꯩꯔꯦ 6 ꯔꯦꯖꯤꯃꯦꯟ ꯂꯩꯔꯒꯁꯨ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯜꯂꯒ ꯍꯪꯖꯔꯨꯕ ꯃꯇꯝꯗ 6 ꯔꯦꯖꯤꯃꯦꯟꯅ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯦꯡꯀꯤꯁꯤꯗ 6 ꯔꯦꯖꯤꯃꯦꯟ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯆꯠꯈꯤꯕꯅꯤ ꯏꯁꯤꯡ ꯊꯛꯑꯒ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯈꯣꯏꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯨꯃꯥꯡ ꯃꯥꯡꯍꯟꯖꯔꯦ ꯃꯔꯛꯇꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯧꯖꯤꯛꯀꯤ ꯉꯁꯤ ꯁꯤꯔꯤ ꯀꯅꯥꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯁꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯃꯠꯇ ꯌꯥꯎꯗꯦ ꯉꯁꯤ ꯂꯩꯈꯤꯗꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯔꯤꯖꯥꯔꯚꯔ ꯇꯦꯡꯀꯤ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯃꯐꯝꯁꯤꯗ ꯕꯥꯃꯣꯟꯖꯥꯎ ꯃꯄꯥ ꯃꯆꯥ ꯑꯃꯁꯨꯡ ꯃꯌꯥꯝ ꯈꯨꯡꯒꯪꯁꯤꯒꯤ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯊꯛꯅꯕ ꯏꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯕ ꯃꯐꯝꯅꯤ ꯃꯈꯣꯏ ꯂꯥꯜꯍꯧꯕ ꯑꯃꯠꯇꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯑꯃꯁꯨꯡ ꯑꯔꯥꯝꯕꯥꯏ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯤꯄꯨꯟ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯗꯦ ꯏꯆꯝ ꯆꯝꯅ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯃꯌꯥꯝꯁꯦ ꯊꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯒꯤꯗꯃꯛꯇ ꯁꯨꯖꯟ ꯅꯣꯝꯖꯔꯒ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯏꯁꯤꯡ
海多龙几个，没有这个海多龙几个，没有谁海多。我真的没有看过我们的。